你看炸一下，你炸的不要炸到，一般是用点饭托要的，你面有固定的，是是办给肉你的了，我知。你看上次我呢，这点子都我呢都，不可能你们给的，对吧？不可能你，所以那么让的那么厉害的。现在上次我呢下的要厉害的。下面呢？Kunze man, welcome back. Yang masih Brock Marine ne. Pop kami ni mai la le. The leg piece ka. Ado yen thong bu xiao re. To. Ado me hamna comment de request to jabo. Ok mon charo na da si di sa de ne ok mon ani ne le se. Sao de ne sa ge si e ga si ka tu kun so. Ado ok mon sa de ne. Jadi, hong lo to si la. Ho ji ken. 那么我们 video 是留言的，这个 like subscribe 是做不了嘛？写着，这个会别的感觉的没有？这里面会下跑的，所以这样会的。我给大家加一下。我给加的不要加一个。一点冇点炸着，所以我们还冇真的，真难不能。leg piece inside. Mam siya kali dyan. Kaya katang hindi niya tinamot. Ingredient kami din. Kami si tinamot. Hindi matong dikay. Pagkaan na din. Huwag matong habi manong salo. Tapos ramen. Nandiyan po sa sakbaw ka. Udah nggak aja. Saya bilang wah, saya masih kayak bang, aja. Nah, kayaknya sabi dia yang pikir ni saya sendiri bisa awal. Puding gitu lah. Nhìn thùng vậy. Mấy gì chúng nhưng mấy cái thau thì rất kinh khủng này. Nhưng mà cái pizza sâu đó. Chắc rồi. Giờ khuyên xôi lên mà hay rồi đúng. Khuyên điểm xin tôi sẽ là cái này. Đây là đại qua hay tôi sẽ là. Ôm nguyên diện ngoài. Để xem. 조금 더 비싼데요. 조금 더 비. 그냥 살부알. 그냥 살부알 봐.
ꯌꯥꯝ ꯑꯣꯛꯅꯤ ꯀꯥ ꯍꯦꯟꯅ ꯆꯥꯕ ꯉꯝꯗꯦ ꯑꯩꯁꯨ ꯑꯍꯥꯟꯕ ꯆꯥꯕꯅꯤ ꯍꯥꯏꯗꯤ ꯃꯉꯥ ꯆꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯑꯍꯟꯒꯨꯝꯕ ꯑꯣꯏꯔꯗꯤ ꯁꯤ ꯄꯨꯂꯞ ꯆꯥꯏꯅ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯑꯗꯨꯝ ꯆꯥꯕ ꯉꯝꯗꯦ ꯌꯦꯟ ꯃꯇꯣꯡ ꯀꯥ ꯍꯦꯟꯅ ꯄꯥꯝꯗꯦ ꯃꯔꯨꯅ ꯍꯦꯟꯅ ꯄꯥꯝꯃꯦꯕ ꯃꯇꯣꯡꯈꯩꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯃꯔꯨꯈꯩ ꯅꯪ ꯂꯧꯍꯧꯔꯣꯅꯦ ꯁꯦꯡꯒꯥꯁꯦ ꯃꯌꯥꯝ ꯁꯦꯡꯒꯥꯁꯦ ꯆꯥꯎꯕ ꯆꯥꯛ ꯌꯥꯝꯗꯕ ꯃꯃꯥꯡ ꯆꯥꯛꯁꯨ ꯌꯥꯝꯃꯦ ꯆꯥꯛꯃꯨꯛꯀ ꯊꯜꯂꯦ ꯄꯨꯛ ꯊꯟꯒꯠꯂꯤ ꯄꯨꯛ ꯊꯟꯒꯠ ꯑꯇꯩꯕ ꯅꯠꯇꯦ ꯁꯤ ꯑꯣꯛ ꯃꯔꯤꯟ ꯍꯥꯟꯅ ꯐꯖꯅ ꯆꯥꯒꯅꯤ ꯑꯗꯨꯒꯤ ꯑꯩ ꯄꯨꯛ ꯊꯟꯒꯠꯂꯦ ꯀꯩꯗꯧꯕꯅꯣ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯆꯥꯛ ꯌꯥꯝꯃꯦ ꯃꯌꯥꯝꯗꯣ ꯆꯥꯛꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯃꯤ 4ꯃꯨꯛꯀꯤ ꯆꯥꯛ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯕꯥꯅꯤꯁꯦ ꯆꯥꯛ ꯃꯌꯥꯝ ꯌꯥꯝꯗ꯭ꯔꯦ ꯍꯥꯏꯗꯣ ꯇꯪꯈꯥꯏ ꯍꯦꯟꯅ ꯌꯥꯎꯗ꯭ꯔꯦ ꯑꯗꯨ ꯉꯝꯖꯜꯂꯁꯨ ꯁꯤ ꯉꯝꯖꯜꯂꯦ ꯁꯤꯗ ꯂꯦగ్ ꯄꯤꯁꯀꯤ ꯃꯔꯨꯗꯣ ꯃꯔꯨꯅ ꯍꯥꯎꯋꯦ ꯉꯝꯗ꯭ꯔꯦ ꯆꯥꯛ ꯌꯥꯝꯃꯦ ꯁꯦꯡꯒꯥ ꯆꯥꯎꯖꯕ ꯋꯥꯅꯤ ꯆꯥꯛꯇꯤ ꯌꯥꯝꯖꯗꯕ ꯋꯥꯅꯤ ꯑꯗꯨ ꯄꯨꯈꯝ ꯑꯅꯤꯃꯨꯛꯇꯤꯗꯤ ꯀꯩꯕ ꯄꯨꯈꯝ ꯑꯅꯤ ꯀꯩꯅꯣꯝ ꯂꯥꯟꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏꯇꯥꯔꯦ ꯁꯦꯡꯒꯥ ꯆꯥꯎꯖꯕ ꯋꯥꯅꯤ ꯆꯥꯛꯇꯤ ꯌꯥꯝꯗꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝꯃꯦ ꯌꯥꯝ ꯑꯩ ꯆꯥꯛ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯁꯦ ꯑꯩ ꯁꯤꯒ ꯌꯦꯁꯟꯒꯤꯁꯦ ꯉꯁꯥꯏ ꯂꯥꯛꯕ ꯑꯣꯛꯅꯤꯡꯗꯨꯁꯤꯗ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯁꯤꯗꯤ ꯐꯖꯅ ꯌꯥꯎꯋꯦ ꯏꯕꯥꯅꯤꯁꯤ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛ ꯌꯥꯗ꯭ꯔꯦ ꯃꯤ ꯃꯌꯥꯝꯅ ꯎ ꯈꯨꯗꯤꯡꯒꯤ ꯁꯤꯗꯤ ꯇꯤꯁ ꯃꯨꯛꯕꯥꯡꯒꯤ ꯍꯦꯔꯣꯅꯤꯗꯨꯅꯦ ꯂꯛꯅꯔꯛꯇꯣꯏꯅꯤ ꯃꯌꯥꯝꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯃꯊꯦꯜ ꯑꯅꯧꯕꯗ ꯑꯃꯨꯛ ꯎꯅꯔꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯣꯏꯐꯥꯎ ꯌꯦꯡꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯏꯀꯣꯛ ꯅꯣꯝꯅ ꯑꯗꯨꯒ ꯁꯤ ꯚꯤꯗꯤꯑꯣꯁꯤꯗ ꯃꯇꯥꯡ ꯊꯝꯖꯔꯒꯦ ꯕꯥꯏ